ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤꯁꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯀꯀꯥꯅ ꯂꯥꯏ ꯁꯥꯟꯅꯔꯒ ꯂꯩꯀꯥꯏꯗ ꯑꯋꯥꯕ ꯇꯥꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯧꯔꯛꯄꯗꯤ ꯑꯃꯠꯇ ꯅꯠꯇꯦ꯫ ꯕꯕꯥꯅ ꯌꯥꯏꯃꯅꯤ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯄꯥ 3ꯒꯤ ꯃꯔꯛꯇ꯫ ꯃꯁꯤꯗ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎ 3ꯁꯤꯒꯤ ꯃꯅꯨꯡꯗ ꯕꯕꯥꯅꯁꯨ ꯁꯨ ꯅꯣꯝꯕ ꯃꯌꯥꯝꯗꯒꯤ ꯏꯀꯟ ꯀꯟꯖꯔꯛꯏ꯫ ꯐꯅ ꯕꯕꯥꯁꯨ ꯁꯨ ꯅꯣꯝꯕ ꯀꯟꯖꯔꯒꯁꯨ ꯏꯃꯨꯡꯁꯤꯅꯗꯤ ꯕꯕꯥꯁꯤ ꯃꯅꯥ ꯀꯌꯥ ꯊꯥꯕꯤꯔꯝꯗꯦ꯫ ꯑꯇꯩ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯗꯨꯅ ꯇꯧꯕꯗꯗꯤ ꯑꯩꯈꯣꯏ ꯄꯨꯄꯨ ꯏꯕꯣꯛꯁꯤꯅ ꯃꯅꯥ ꯌꯥꯝꯅ ꯊꯥꯏ ꯍꯥꯏ꯫ ꯕꯕꯥꯁꯦ ꯊꯕꯛꯇ ꯄꯨꯡꯁꯨꯗ ꯁꯨꯍꯜꯂꯒ ꯑꯗꯨꯝ ꯊꯝꯕꯤꯔꯛꯄꯖꯥꯠꯅꯤ꯫ ꯈꯔꯒ ꯆꯝꯖꯕꯁꯤꯗ ꯕꯕꯥꯁꯤ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎ 2ꯗꯨꯅ ꯂꯨꯍꯣꯡꯉꯕ ꯃꯇꯨꯡ ꯕꯕꯥꯗꯤ ꯃꯣꯏꯅ ꯅꯨꯄꯤ ꯑꯃꯠꯇ ꯊꯤꯕꯤꯔꯝꯗꯦ꯫ ꯕꯕꯥꯁꯨ ꯁꯨꯝ ꯊꯕꯛ ꯏꯪꯈꯥꯡꯗ ꯄꯨꯛꯆꯠꯇ ꯆꯠꯂꯒ ꯂꯩꯕꯅꯤꯅ ꯅꯨꯄꯤ ꯀꯣꯏꯅꯤ ꯍꯥꯏꯕ ꯋꯥꯈꯜꯁꯤ ꯀꯌా ꯂꯩꯔꯝꯗꯦ꯫ ꯃꯥꯅ ꯈꯔ ꯁꯨꯔꯨꯔꯒ ꯐꯪꯉꯛꯄ ꯄꯩꯁꯥꯗꯨꯅ ꯏꯃꯨꯡ ꯑꯣꯏꯅ ꯄꯨꯍꯜꯂꯝꯃꯤ꯫ ꯕꯕꯥꯒꯤ ꯁꯥꯒꯩꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅꯗꯤ ꯅꯆꯥꯅꯨꯄꯥ ꯌꯥꯏꯃꯁꯦ ꯃꯥꯁꯨ ꯅꯨꯄꯤ ꯊꯤꯖꯟꯕꯤꯕ ꯌꯥꯔꯦ, ꯃꯥꯁꯨ ꯃꯅꯨꯡ ꯃꯇꯝ ꯆꯥꯔꯦ, ꯁꯤꯗꯒꯤ ꯈꯤꯇꯪꯒ ꯆꯍꯤ ꯌꯥꯝꯈ꯭ꯔꯒꯗꯤ ꯅꯣꯏꯅꯁꯨ ꯊꯤꯕꯤꯍꯧꯗ, ꯑꯁꯤꯃꯗꯤ ꯅꯨꯄꯤ ꯊꯤ ꯈꯪꯗꯗꯅ ꯁꯨꯝ ꯂꯩꯍꯧ ꯇꯥꯔꯦ ꯍꯥꯏꯗꯅ ꯃꯁꯤꯗ ꯏꯄꯨꯒ ꯑꯕꯣꯛꯀꯅꯗꯤ ꯀꯩꯗꯧꯕꯒꯤ ꯅꯨꯄꯤ ꯊꯤꯗꯣꯏꯅꯣ, ꯃꯥꯒꯤ ꯃꯑꯣꯡꯁꯤꯗ ꯀꯔꯝꯕ ꯅꯨꯄꯤꯅꯅꯣ ꯂꯩꯕꯤꯔꯛꯇꯣꯏꯁꯤꯕꯣ, ꯃꯇꯝ ꯈꯔ ꯂꯩꯖꯈꯤꯁꯅꯤ ꯁꯨ ꯅꯣꯝꯗꯅ ꯈꯨꯝꯃꯛꯏ꯫ ꯑꯗꯨꯒ ꯃꯁꯤꯃꯛꯅ ꯕꯕꯥꯁꯤ ꯃꯣꯏꯅ ꯌꯥꯝꯅ ꯊꯤꯅ ꯇꯧꯏ ꯍꯥꯏꯕꯃꯛꯇꯤ ꯅꯠꯇꯦ꯫ ꯑꯄꯣꯛꯄ ꯃꯆꯥꯅꯤ ꯑꯗꯨꯅ ꯑꯗꯨꯝ ꯃꯇꯥꯡ ꯃꯇꯥꯡꯒꯤ ꯕꯕꯥꯁꯤ ꯂꯣꯏꯅꯕꯤ ꯃꯣꯏꯅ꯫ ꯕꯕꯥꯅ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯏꯃꯨꯡ ꯃꯅꯨꯡꯅ ꯀꯌꯥ ꯁꯤꯡꯊꯥꯅꯕꯤꯗꯕ ꯍꯥꯏꯕ ꯇꯥꯏ꯫ ꯑꯗꯨꯝ ꯏꯃꯨꯡ ꯑꯃꯗꯗꯤ ꯌꯥꯎꯗꯤ ꯌꯥꯎꯒꯟꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯕꯕꯥꯒꯤꯁꯨ ꯂꯥꯏꯕꯛꯇ ꯇꯝꯃꯝꯗꯅ ꯏꯃꯥꯁꯦ ꯈꯪꯅꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯑꯩꯈꯣꯏ ꯏꯃꯥꯅꯁꯨ ꯕꯕꯥꯁꯦ ꯍꯥꯟꯅ ꯁꯨꯛꯄꯥꯝ ꯄꯥꯝꯃꯛꯇꯦ ꯍꯥꯏ꯫ ꯕꯕꯥꯗꯤ ꯅꯨꯄꯤꯁꯨ ꯃꯄꯨꯟꯁꯤꯒꯤ ꯈꯪꯅꯖꯔꯛꯇꯕꯗꯨꯗ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯊꯦꯡꯅꯕꯗ ꯃꯥꯗꯤ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯁꯤ ꯍꯥꯏ ꯍꯥꯏꯗꯅ ꯏꯃꯥꯁꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯕꯨꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯕꯕꯥꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯏꯃꯥꯁꯦ ꯌꯥꯝꯅ ꯄꯥꯝꯖꯕꯗꯨ ꯊꯣꯛꯈꯤ꯫ ꯅꯨꯡꯇꯤꯒꯤ ꯏꯃꯥꯁꯦ ꯊꯣꯡꯒꯥꯟꯗ ꯑꯗꯨꯝ ꯂꯨꯝꯕ ꯂꯥꯛꯏ ꯍꯥꯏ꯫ ꯃꯁꯥꯁꯨ ꯀꯌా ꯂꯨ ꯅꯥꯜꯂꯛꯇꯦꯁꯨ ꯍꯥꯏ ꯕꯕꯥꯁꯤ꯫ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯂꯩꯖꯕꯗꯨꯅꯤ ꯊꯕꯛ ꯈꯔ ꯆꯠꯂꯒ꯫ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯌꯥꯝꯅ ꯈꯣꯏꯗꯥꯖꯕ ꯃꯤꯗꯤ ꯊꯦꯡꯅꯗꯦ, ꯀꯌꯥ ꯄꯥꯝꯗꯕ ꯃꯤꯒ ꯑꯣꯏꯅ ꯋꯥꯏꯊꯨꯡꯅꯩ ꯍꯥꯏꯗꯅ ꯕꯕꯥꯒ ꯏꯃꯥꯒꯁꯤ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯈꯤ꯫ ꯏꯃꯥꯁꯤ ꯅꯨꯄꯥ ꯑꯃ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯈꯪꯅꯖꯔꯝꯕꯖꯥꯠꯅꯤ꯫ ꯅꯨꯄꯥꯗꯣ ꯅꯨꯄꯤ ꯑꯃ ꯂꯧꯈꯤꯕꯗꯒꯤ ꯄꯥꯝꯗ ꯕꯕꯥꯗ ꯂꯩꯔꯛꯄꯅꯤ ꯍꯥꯏ꯫ ꯏꯃꯥꯒ ꯕꯕꯥꯒ ꯂꯨꯍꯣꯡꯕꯗꯁꯨ ꯁꯦꯟ ꯃꯅꯥ ꯑꯃꯠꯇ ꯏꯃꯨꯡ ꯃꯅꯨꯡꯅ ꯃꯇꯦꯡ ꯇꯧꯕꯤꯈꯤꯗꯦ꯫ ꯕꯕꯥ ꯃꯇꯣꯝꯗꯅ ꯋꯥꯅ ꯁꯨꯖꯔꯒ ꯄꯩꯁꯥ ꯈꯔ ꯇꯨꯡꯈꯠꯆꯔꯒ ꯃꯤꯉꯣꯟꯗꯩꯁꯨ ꯁꯦꯟꯈꯔ ꯄꯨꯔꯒ ꯕꯕꯥꯅ ꯂꯨꯍꯣꯡꯖꯕꯅꯤ ꯍꯥꯏ꯫ ꯑꯇꯩ ꯕꯕꯥꯆꯧ ꯍꯣꯏ ꯀꯀꯥ ꯍꯣꯏ ꯂꯨꯍꯣꯡꯕ ꯃꯇꯝꯗꯗꯤ ꯄꯨꯄꯨꯒ ꯏꯕꯣꯛꯀꯅ ꯀꯅꯥꯒꯤ ꯃꯤꯉꯣꯟꯗꯒꯤ ꯄꯩꯁా ꯍꯪꯗꯅ ꯃꯆꯥ 2ꯗꯨꯒꯤꯗꯤ ꯑꯗꯨꯝ ꯉꯝꯅꯕ ꯂꯨꯍꯣꯡꯕꯤꯈꯤ ꯍꯥꯏ꯫ ꯍꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯆꯦꯟ ꯆꯣꯡꯕꯤꯗꯅꯕꯨꯗꯤ ꯑꯗꯨꯝ ꯂꯨꯍꯣꯡꯕꯕꯨꯗꯤ ꯍꯣꯡꯈ꯭ꯔꯦ꯫ ꯏꯃꯥꯅ ꯕꯕꯥꯁꯦ ꯂꯩꯃꯤꯟꯅꯔꯛꯑꯕ ꯃꯇꯝꯗ ꯕꯕꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ, ꯕꯕꯥꯒꯤ ꯏꯆꯝ ꯆꯝꯖꯕ ꯃꯇꯧ, ꯁꯨ ꯅꯣꯝꯕ ꯀꯟꯖꯕ ꯃꯇꯧ ꯀꯌꯥꯗꯨꯗ ꯕꯕꯥꯁꯤ ꯏꯃꯥꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯧꯔꯛꯏ꯫ ꯍꯥꯟꯅꯗꯤ ꯆꯥꯛꯀꯁꯦ ꯃꯕꯨꯛ ꯊꯟꯕꯣꯏ ꯊꯟꯗꯕꯣꯏ ꯆꯥꯔꯒ ꯊꯕꯛꯇ ꯄꯨꯡꯁꯨꯗ ꯁꯨꯔꯝꯕꯗꯨ ꯏꯃꯥ ꯂꯥꯛꯄꯗꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯐꯖꯅ ꯊꯣꯡꯉꯒ ꯄꯤꯖꯕꯤꯔꯒ ꯕꯕꯥꯁꯦ ꯊꯕꯛꯁꯦ ꯆꯠꯍꯜꯂꯝꯃꯤ꯫ ꯏꯃꯥ ꯂꯧꯔꯕ ꯃꯇꯨꯡꯗ ꯕꯕꯥꯁꯦ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯄꯣꯛꯄꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯈꯤ꯫ ꯁꯤꯐꯥꯎ ꯀꯜꯂꯛꯇꯅ ꯏꯃꯨꯡ ꯃꯅꯨꯡꯁꯤꯅ ꯕꯕꯥꯗ ꯌꯨꯝꯒꯤ ꯊꯧꯗꯣꯛ ꯑꯃ ꯊꯣꯔꯛꯄꯗ ꯁꯦꯟꯁꯦ ꯍꯦꯟꯅ ꯑꯗꯨꯝ ꯄꯨꯊꯣꯛꯍꯟꯕꯤꯔꯝꯃꯤ꯫ ꯑꯕꯣꯛꯁꯤꯅꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯄ꯭ꯔꯃꯥꯟ ꯄꯟꯊꯩ ꯊꯦꯠꯇꯅ ꯅꯨꯄꯤ ꯊꯤꯈꯤꯕꯗꯒꯤ ꯏꯆꯥ 3ꯃꯛ ꯂꯣꯏꯅ ꯅꯨꯄꯤꯅ ꯉꯝꯈ꯭ꯔꯦ, ꯁꯤꯗ ꯏꯆꯥꯅꯨꯄꯥ ꯌꯥꯏꯃꯁꯤꯅ ꯑꯃꯨꯛ ꯈꯛ ꯍꯦꯜꯂꯤꯅꯤ ꯀꯥꯏꯗꯅ ꯃꯔꯝ ꯁꯨꯡꯆꯥ ꯆꯥꯗꯕ ꯋꯥꯁꯦ ꯏꯃꯥꯅ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯉꯩ ꯅꯧꯔꯤꯉꯩ ꯑꯗꯨꯝ ꯉꯥꯡꯉꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯏꯆꯦ ꯍꯥꯟꯅ ꯄꯣꯛꯑꯦ꯫ ꯏꯆꯦ ꯄꯣꯛꯑꯕ ꯃꯇꯨꯡ ꯑꯩ ꯑꯃꯨꯛ ꯄꯣꯛꯑꯝꯃꯤ꯫ ꯏꯆꯦꯅ ꯆꯍꯤ 19 ꯑꯩꯅ ꯆꯍꯤ 10 ꯁꯨꯔꯛꯄ ꯃꯇꯝ, ꯑꯩꯈꯣꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯃꯇꯝꯁꯤꯗ ꯌꯨꯝꯁꯦ ꯀꯀꯥ ꯕꯕꯥꯆꯧ ꯑꯗꯨꯒ ꯑꯩꯈꯣꯏꯒꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯄꯨꯄꯨ ꯑꯕꯣꯛꯇꯤ ꯑꯗꯨꯝ ꯑꯃꯒꯤꯗ ꯃꯣꯏꯅ ꯂꯩꯅꯤꯡꯉꯛꯄ ꯃꯐꯝꯗ ꯑꯗꯨꯝ ꯂꯩ꯫ ꯑꯩꯈꯣꯏꯒꯁꯨ ꯍꯦꯛ ꯂꯩꯕ ꯌꯥꯎꯏ, ꯕꯕꯥꯆꯧꯒꯤꯗ ꯂꯩꯕꯁꯨ ꯍꯦꯛ ꯌꯥꯎꯏ, ꯀꯀꯥꯒꯤꯗꯁꯨ꯫ ꯑꯗꯨ ꯑꯅꯝꯕꯅꯗꯤ ꯑꯩꯈꯣꯏꯒ ꯑꯗꯨꯝ ꯂꯩꯃꯤꯟꯅꯩ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯕꯕꯥꯅꯁꯨ ꯁꯨ ꯅꯣꯝꯕ ꯀꯟꯖꯕꯅꯤna ꯌꯥꯝꯅ ꯍꯥꯎꯕ ꯍꯥꯎꯇꯕ ꯏꯟꯁꯥꯡ ꯃꯊꯦꯜꯁꯤ ꯑꯗꯨꯝ 2-3 ꯂꯣꯡꯉꯤ ꯅꯣꯡꯃꯒꯤ ꯆꯥꯛ ꯏꯟꯁꯥꯡꯁꯤ꯫ ꯕꯕꯥꯆꯧ ꯍꯣꯏ ꯀꯀꯥ ꯍꯣꯏꯗꯤ ꯏꯟꯁꯥꯡꯁꯤ ꯃꯣꯏꯗꯤ ꯑꯊꯣꯡꯕ ꯑꯃꯗ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯊꯣꯡꯉꯒ ꯆꯥꯏ꯫ ꯀꯌꯥ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯕꯤꯗꯕꯅꯤꯅ ꯄꯨꯄꯨ ꯑꯕꯣꯛꯇꯤ ꯑꯩꯈꯣꯏꯒꯤꯗ ꯑꯗꯨꯝ ꯅꯝꯅ ꯂꯩ꯫ ꯏꯃꯥꯅꯁꯨ ꯑꯗꯨꯝ ꯐꯖꯅ ꯁꯦꯕꯥ ꯇꯧꯕꯤ꯫ ꯁꯨꯃꯥꯏꯅ ꯍꯣꯡꯉꯛꯄ ꯄꯨꯟꯁꯤ ꯑꯁꯤꯗ ꯏꯃꯨꯡꯁꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯆꯥꯎꯅ ꯑꯣꯜꯂꯛꯄ ꯑꯃ ꯂꯥꯛꯑꯝꯃꯤ꯫ ꯀꯀꯥꯁꯦ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯕ ꯍꯧꯔꯛꯈꯤ꯫ ꯅꯧꯅ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯕ ꯇꯝꯈꯠꯂꯛꯄꯒꯤ ꯍꯧꯅꯕꯤ
Machin manau imung manungda hana mahi changyingse tamba haurammi. Babaga imagase nongmuta wa kanna ngangnade. Adubo awonba amadagi karisu leitaba amada. Baba imase mari chakri pungtauda tongnaba. Amadi akhuna maningda toilet tawba sangmubada. Aki akhang khara thengnarakpa haurai. Imadi yamna su singi. Aduna imane imungse awonba malae. Hanaga iman manadri haidana. Numid hek tarakpaga yungi akoibada khujulakam sin thungna thadokse. Masida pupu aboknadi imada yamna saubirami. Asina nungtigi khujulakhamga thadana. Lai kana ningkhali isina asina mukaidaure. Sono chubi sina kaidana ngangbi. Akhoi khangde matamaduda kakana lai sanaba haurae haibase. Adubo moi ahansingde adum khangba hauraba jani. Kakase lai sanare haibase. Nongmade imana babada wafam adu haudoklubada. Babana imada sumna kumai. Hairunu moi thokpani akhoida mu onselakani. Adum pungleida leisi. Imana sum khoine pungleibudi leinarisini. Aduda sum imung manungda soksali isini. Angangsingse khitang hek mamlakpada. Maning maya thokpa kire. Ahalla khoi phau maningda kai no okna thingnarudana. Sumaina tawbase yamna phatte haibani. Adugi nangonda sum isam samna haibani. Imana hudoriba wafam aduda babadi kya ikhum khumde. Baba saugida su amuk kakana kai no higai wa thajandana. Imaboko baba sauga su pukhata khanarami. Moigide imabonga laitin su kya ningdabanina. Kakana tawrakpada dum laina palami. Akhoigide imana khara ngakthok singdoksaba kanbanina khara budi phai. Numitiri akhoi sena sak tokpuga maningda thobada. Akhoi lapu makhong aduda karino ma lepami haidana. Thengnarudana isese imungde hek changapaga adum gyan ta khidre. Kudakta imaga babagana maiba maibi kauruga lai khuram thokpadagi konadi wakhan khara di tara ami. Madupho isese matam kharadi mamita kaino ui haidana kida tawdana da laiki. Imaso nongmade sawningudana sumangda thoga sumne hek hairui. Noigise imung manungda tawge yauna tawriro. Mingonda tawrugedi leite imung manung akhoida tawraga leirene. Masak loina khangi kanana kari tawri haiba imung asida. Thuna lepho akhoi sauraktringay. Imana dumna hairubada pupu abongna imada yamna saubirami. Karaidagi mongno na teizadaba ama imung asida laktana. Imung manung akhoi amaga nuksina haloiduri. Masi manaw khanahanduri. Othongna phakidraba mauyaimani haidana. Lakaida phau imagi maramda wasi. Seran turan tamaga sandokpirami. Kakase pupu abongna thainadagi dum luna tawri hai. Atola tanga oibaga aduna phana kakana ama tawragasu. Moise tumin leinay. Ngangaruragana henjali haiduni imana khara ngangubaduda. Akhoi mungsida kakana laitin bhut pret thajalaktana. Numidang ahinga se akhoi se tumba mata ngamnaramdi. Sakhumdaga se kolik sa khairakpa amadi akhoi kinaba haidana. Midi nataba midongna tawba kiba saktam kaya ama. Akhoi gi mita uhallami. Babadi thainadagi moida waga mata ngangba ngamjaraktabaga adum tumina leijarami. Numitudi babase thabak nganna yumda halai. Imungse moong ama tongnare. Imaga khana chainaba tawrongadra ningdana nganna yumda babase hanjarakpa waijani. Adum hanagi matamda numidangi sakse akhoi punna saminare. Ise su matomda tumba ki haidana aingonda hekta haurei. Sak toogadi ibunga tumurasi haidana. Aidi sak tooga tumningdabanina TV yengkhini haidana yade. Aduda babane ibungo nase ki tawrini. Ngahak tuminaruro haidana dum isegi manakta. Aise tumdi tumdabi kaino tawduna lay. Numito yum mani ahumse pungsik hekchi. Ima so akhoi mayamna sabigi kolik sing ado. Sakhumda sumloi selingay babasi maningda thoraba mali. Karino mathengnari haidana imadadi tamthoktabi. Masado yamna pakhane imungda sangai. Babagi moong aduda ima so dum khangami. Karino matawri haibasi. Aduna babasi imada may okthokpiba. Khujulakam humdokpiba tawbirami. Imana dumaina tawbadagi babasi phare haidana. Adum magi kaada sangkhre. Numitudagi akhoi babasi masado inung nungaitabadawna. Masi ungduna leiba haurami. Thabak salagasu ngana halakpa halagasu. Magi thokpa mamondrang sanarga leiba. Masigamo mong mataw kaya masawng na babada ahongba laami. Imana saksar si hairuragasu imada masakhang dabadong na hekyangang. Akhoi gase muna yengba tawi. Maduda imana maibi kaya maroma matanaraga. Lai khuram thorakpada maibi na. Imada sumna hairei. Lai sanaba mathingnarurene adugini. Yamna phatine lai sanaringay mayok narubasi. Nangi nupada tawribudo dumaina hekta tawgalli. Mi wakhan soiraga layangaga sa supat patana leiba kaya amasu leirini. Haidi aki akang thingnakidana. Ado nangi nupado yamna kumna siyanaw. Sumaina tawragada yamna kumna siyanaba mamathaw tay. Mi udringay moidi kaino zazat hekta tawramdoini.
Moy wakanda laitin bhut pretting aduna, siro kaidana insannarini. Mai bi man adumna hairakpadagi imadi masada, pakhatkibana kham thiengki. Mai bi duna su babase gya laknaba lai khwiramingai, imana su babase kumna ayuk nungthin numidang, tumba sangamdai babase senazai. Numitudi khoi babase uti saningi hairei. Kuirabani babana mana pamba insanga thongo haidaba. Ima so maduda babase lai khurum thokpadagi khara gyan tara abui ningdana. Hoi ai uti thongnaba mana masing khara. Inkhondagi heuge nasa ani ga leiramo haidana. Imana khoida su babase senara mo sinaramaga. Imade inkhonda uti thongnaba mana masing khara hek pasat ki. Ise gaiga so ngayaktani TV do sum babaga yengminaramaga. Sat on thorakpada babase leiramde. Ise na su ibungo babadi karaida sakrage haidana. Ise gaiga baba haidana kauduna thibada. Akhoi babadi ngayaktuda kamaina tawraminu khangde. Sakhungi thang suri masinna tumbaduna. Mangak samda lenthat charaga sakhum masida. Ina pungtaw tawraga babadi gyan mangduna leirami. Ise gaiga so kaptuna imabu kauba salami. Ima so bati namada mana masing khara heaga leirambado. Akhoina pawadu tambada heami ba insang napi singaduga do. Loina hundo amaga sakhumda akhoiga sangminarai. Ngasi pau kaudri numit aduda imana bababu kolaga. O khongna kaptuna kana legi mukta sangbiro haidana imana kappa lawu tawkhibadu. Konadi babasa hoi imabu hoi pupu abo kaka hoi moi mayama masangantana babase hospital da pukhalami. Adubu upai lekide babade yamna tamthina masa matomda. Mangak samda thang suriya thawba aduna lentha sakhrabanina. Iso yamna thokrabanina dum kanba ngamkide. Baba lektre haibada imade khudakta dum gyan mangkhre. Ise gaiga so yamna kappa me yumda putharakuna. Babagi aroiba mathau mangam su pangthoami. Lekaigi mina su baba lekhidabagi maramda hangnaraki. Noi mungda kana kaidoba yauge sumaina masa matomda hekta tawjaba yaba nate. Wakhan tadaba misu nate baba se thaina de lekaigi mina su. Suba nomba yamna kanjai haidana dum khangnarakpanina. Mayamna su hangnarai. Maduda pupu bokna matay manaw khara nungainadaba laibagini haidana khumbi. Babaga imagadi nongmata su nungainadaba laitabaduda. Adubo akhangba mi khara nadi adum khangi. Akhoi kakase lai sanai. Aduna imungda sumaina tawrakpani haibasi. Baba lekhidabaduna phana kuine imasi masa sonthagidana angaubi amagum leirami. Pupu bongna su baba lekhidre hojikti imasi moina tongningba kusi tawba yarani haidana phataba wakhan khanba haurami. Masanupa amana masanupa amagi punsi manghaladu phawba moise khangjanadaba sarga tumina leithokpa ngami. Baba chaw hoisu mangai moisu puna amata oirami. Moi gidamakta babana thaina tawkhiba singadu loina hekta kauthokpa ngamami. Hojipa akhoi so khali baba se imung asigi masa natra bazara moina sokyamna tamthiri sibo haidana baba lekhidrama matung imada moina ngangbi seibiba yarani matagum otpa neiba haurai kaka se so yamna phate baba leitrabaduda aduma khoi imungda kinaba kai no dum tawbirami imung sidagi pau hendolaktana hojikti mana tamuriba phataba mahi adu baba halaga mapung pharabanina lekaida wonsenba haurami lekai sida kakana laitin but thajandana matam maduda angakpa ma oikhi khoigi lekai si adubo suma dumaina tawbudi yadabanina lekai mina khangnaraktana kakase pharaga mayam changdana phudekhi adupo pupu bongna okhongna kaptana mayam maduda haijarami amukhana tawhallaroi handaki sidi ngakpiro kaidana lekai mina so hek matung manaw masigumba thaba khunungi wakhalon se hek tawraba noigi nayum mai tharga tani haidana akhoigi mungsida warning tharami aduna lekai de tawba yadrabanina yum masida mu onsilaktana leibada imagi sega khoise sukimati kwarami imagi mapanggi mamtol ama lei akhoi mamtone imada ise oiraroi nang chida sum leiragadi nasa ani sisu nang mi oinaba sema ngammaroi aduna adu oina leirurasi phataba moisida puna dum leijahurasanu hairami wafam aduda hanadi imasi yaramde maramde babana leijaramba yummi khoni ai masi thadokpa ngamoi haidana aduba konade imasu wakhalama laaba khangde ise gaiga imaga khoise puna imagi mapamda leirunaba yummadu thadu maga lakhi hojikti baba popa pupu bok moi loina lai on khre loina leikhidre akhoi kakaso aduda leitre lamamada sa khre pauktai baba sauktu yummi kholadu yontho maga lamamada leikhre hai imadi hojik pho babagi wakhan kaubu ngamdana leiri babagi mapok numit khuding imadi hojik su mayada karimata tadana lei aidi hojik delhi da lei thaba ma tawduna ise su yum pan khre imadi mamton hoiga manipur da lehauri mayam ahambagi wari se matanga saida loizari ani suba wari se muk mayam da khudon tamjari
ꯑꯩꯒꯤ ꯃꯤꯡ ꯄꯥꯏꯈꯣꯝꯕ ꯀꯧꯖꯩ ꯏꯆꯤꯜ ꯏꯅꯥꯎ ꯑꯍꯨꯝꯅꯤ ꯏꯈꯥꯗ ꯏꯅꯥꯎꯅꯨꯄꯥ ꯑꯃꯒ ꯏꯆꯟꯅꯨꯄꯤ ꯑꯃꯒ ꯂꯩꯖꯩ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯕ ꯏꯃꯨꯡ ꯑꯣꯏꯕꯅ ꯑꯩꯁꯦ ꯌꯥꯝꯅ ꯉꯟꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯃꯤ ꯕꯕꯥꯁꯨ ꯃꯤꯒꯤ ꯃꯈꯥꯗ ꯊꯕꯛ ꯁꯨꯕ ꯑꯣꯏꯕꯅꯤꯅ ꯁꯦꯟ ꯀꯌꯥ ꯐꯪꯂꯝꯗꯦ ꯑꯩꯅ ꯊꯕꯛ ꯁꯨꯗꯨꯅ ꯏꯅꯥꯎꯅꯨꯄꯥꯒꯤꯒ ꯏꯆꯟꯅꯨꯄꯤꯒꯤꯒ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯃꯇꯦꯡ ꯑꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯑꯩꯁꯦ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯔꯝꯃꯤ ꯅꯣꯡꯃꯗꯤ ꯑꯩꯁꯦ ꯊꯕꯛ ꯑꯃ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯒꯥꯔꯤ ꯑꯃꯅ ꯊꯦꯡꯖꯤꯜꯂꯝꯗꯅ ꯈꯣꯡꯁꯦ ꯁꯣꯛꯇꯅ ꯑꯩꯁꯦ ꯆꯠꯄ ꯉꯝꯃꯝꯗꯦ ꯏꯃꯥꯟꯅꯕ ꯑꯃꯅ ꯑꯩꯕꯨ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯗꯨꯅ ꯏꯃꯥꯕꯨ ꯀꯧꯊꯣꯛꯑꯝꯃꯤ ꯏꯃꯥꯁꯨ ꯀꯧꯔꯤꯕꯗꯨ ꯇꯥꯗꯨꯅ ꯊꯣꯔꯛꯏ ꯑꯩꯒꯤ ꯐꯤꯚꯝ ꯑꯗꯨ ꯎꯕꯗ ꯏꯃꯥꯅ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯗꯤ ꯅꯈꯣꯡꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯩꯁꯨ ꯏꯃꯥ ꯒꯥꯔꯤꯅ ꯊꯤꯡꯂꯝꯃꯤꯅꯤ ꯏꯃꯥꯅꯁꯨ ꯏꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯀꯌꯥꯝ ꯁꯣꯛꯀꯦꯃꯤ ꯅꯪꯕꯨ ꯑꯩꯅꯁꯨ ꯌꯥꯝꯅ ꯁꯣꯛꯄ ꯅꯠꯇꯦꯗ ꯏꯃꯥ ꯈꯣꯡꯗ ꯈꯤꯇꯪ ꯈꯦꯜꯂꯝꯕꯅꯤ ꯑꯁꯨꯝꯅ ꯑꯩꯁꯦ ꯏꯃꯥꯟꯅꯕꯗꯨꯅ ꯑꯩꯒꯤ ꯐꯃꯨꯡ ꯐꯥꯎꯕ ꯊꯤꯟꯖꯟꯕꯤꯗꯨꯅ ꯏꯇꯥꯎ ꯌꯥꯔꯅꯤꯀꯣ ꯁꯤ ꯌꯧꯔꯒꯗꯤ ꯑꯩꯅꯁꯨ ꯍꯣꯏ ꯌꯥꯔꯅꯤ ꯏꯇꯥꯎ ꯅꯪ ꯌꯥꯝꯅ ꯋꯥꯕꯤꯔꯦ ꯏꯃꯥꯟꯅꯕ ꯖꯣꯒꯤꯅꯁꯨ ꯀꯩꯒꯤ ꯋꯥꯗꯣꯏꯅꯣ ꯏꯇꯥꯎ ꯁꯤꯈꯛ ꯃꯇꯦꯡ ꯇꯧꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯌꯧꯈ꯭ꯔꯒꯦ ꯏꯃꯥꯅꯁꯨ ꯉꯥꯏꯈꯣꯅꯦ ꯏꯕꯨꯡꯉꯣ ꯆꯥ ꯑꯃꯇꯪꯗꯤ ꯊꯛꯈꯣꯗꯅ ꯀꯨꯏꯔꯣꯏ ꯏꯃꯥ ꯁꯠ ꯂꯥꯎꯅ ꯂꯣꯜꯂꯛꯈꯤ ꯏꯃꯥꯟꯅꯕꯗꯨꯅꯁꯨ ꯌꯥꯔꯅꯤ ꯏꯃꯥ ꯏꯆꯦ ꯊꯕꯛ ꯑꯃ ꯆꯠꯀꯗꯕꯅꯤ ꯑꯗꯨ ꯊꯦꯡꯈ꯭ꯔꯦ ꯏꯃꯥꯅꯁꯨ ꯐꯔꯦ ꯐꯔꯦ ꯅꯪ ꯌꯥꯗ꯭ꯔꯕꯅꯤꯅ ꯌꯧꯔꯣ ꯑꯩꯅꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯏꯇꯥꯎ ꯑꯩ ꯂꯩꯍꯧꯔꯒꯦꯀꯣ ꯑꯁꯨꯝꯅ ꯕꯕꯥꯁꯨ ꯍꯜꯂꯛꯇꯨꯅ ꯑꯩꯉꯣꯟꯗ ꯏꯕꯨꯡꯉꯣ ꯅꯈꯣꯡꯗꯨꯗꯤ ꯀꯩꯗꯧꯔꯦ ꯑꯩꯅꯁꯨ ꯕꯕꯥꯗ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯃꯝꯃꯤ ꯕꯕꯥꯅꯁꯨ ꯐꯖꯅ ꯌꯦꯡꯉꯒ ꯆꯠꯄ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ ꯑꯩꯅꯁꯨ ꯌꯦꯡꯉꯤꯅꯤ ꯕꯕꯥ ꯒꯥꯔꯤꯗꯨꯅ ꯊꯦꯡꯖꯤꯜꯂꯝꯕꯅꯤ ꯃꯣꯏꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛꯄꯨꯗꯤ ꯂꯩꯔꯝꯃꯤ ꯈꯣꯡꯁꯦ ꯅꯥꯔꯤꯕꯅꯤꯅ ꯃꯇꯝ ꯈꯔꯗꯤ ꯊꯕꯛ ꯆꯠꯄ ꯉꯝꯂꯔꯣꯏ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯃꯊꯥ ꯁꯥꯔꯤꯁꯤ ꯑꯩꯒꯤ ꯋꯥꯗꯨꯗ ꯕꯕꯥꯅꯁꯨ ꯅꯣꯛꯇꯨꯅ ꯍꯦꯔ ꯅꯥꯔꯒꯕꯨ ꯀꯔꯤ ꯎꯄꯥꯏ ꯂꯩꯒꯦ ꯃꯇꯝ ꯈꯔ ꯄꯣꯊꯥꯕ ꯍꯥꯏꯗꯨꯅꯤ ꯑꯩꯅꯁꯨ ꯕꯕꯥ ꯑꯩꯅ ꯄꯣꯊꯥꯕ ꯍꯥꯏꯕꯁꯤ ꯄꯥꯈꯠꯂꯤ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯃꯥꯌꯣꯛꯅꯔꯛꯇꯣꯔꯤꯅꯤ ꯕꯕꯥꯅꯁꯨ ꯌꯥꯝꯅ ꯈꯟꯖꯟꯒꯅꯨ ꯏꯕꯨꯡꯉꯣ ꯏꯄꯥꯁꯨ ꯊꯕꯛ ꯆꯠꯂꯤꯁꯤꯗꯤ ꯃꯗꯨꯗ ꯑꯩꯅꯁꯨ ꯍꯣꯏ ꯕꯕꯥ ꯌꯦꯡꯉꯁꯤ ꯏꯃꯥꯅꯁꯨ ꯌꯥꯔꯦꯁꯦ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ ꯏꯕꯨꯡꯉꯣ ꯅꯪꯒꯤꯗꯤ ꯐꯃꯨꯡꯗ ꯏꯃꯥꯅ ꯑꯣꯏꯅ ꯄꯨꯁꯟꯕꯤꯔꯛꯑꯒꯦ ꯑꯩꯅꯁꯨ ꯍꯣꯏ ꯏꯃꯥ ꯑꯩ ꯁꯤꯗ ꯁꯨꯝ ꯆꯥꯔꯒꯦ ꯁꯤꯗ ꯁꯨꯝ ꯄꯨꯁꯟꯕꯤꯔꯛꯑꯣ ꯁꯨꯝꯅ ꯏꯃꯥꯅ ꯆꯥꯛ ꯌꯦꯟꯁꯥꯡ ꯄꯨꯔꯛꯑꯒ ꯑꯩꯁꯨ ꯐꯃꯨꯡꯗ ꯑꯗꯨꯝ ꯆꯥꯔꯝꯃꯤ ꯃꯇꯝ ꯈꯔ ꯑꯩꯅ ꯊꯕꯛ ꯆꯠꯇꯕꯁꯤꯗ ꯆꯥꯕ ꯊꯛꯄꯒꯤꯗꯤ ꯕꯕꯥꯅ ꯉꯝꯅꯕ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯡꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤꯗꯤ ꯑꯋꯥꯠꯄ ꯂꯩꯕ ꯍꯧꯔꯛꯏ ꯃꯁꯤꯗꯒꯤ ꯑꯩꯁꯦ ꯅꯥꯔꯒꯁꯨ ꯅꯥꯅ ꯊꯕꯛ ꯆꯠꯄ ꯍꯧꯔꯝꯃꯤ ꯑꯩꯅ ꯊꯕꯛ ꯆꯠꯀꯦꯅ ꯊꯣꯔꯛꯄꯁꯤꯗ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯏꯕꯨꯡꯉꯣ ꯅꯪ ꯀꯔꯥꯏꯗ ꯆꯠꯇꯣꯏꯅꯣ ꯅꯈꯣꯡꯗꯨꯒ ꯑꯩꯅꯁꯨ ꯕꯕꯥ ꯑꯩ ꯊꯕꯛ ꯆꯠꯀꯦ ꯇꯧꯕꯅꯤ ꯑꯩꯒꯤ ꯋꯥꯗꯨꯗ ꯕꯕꯥꯅꯁꯨ ꯍꯩ ꯀꯩꯅꯣꯅꯦ ꯅꯪꯕꯨ ꯅꯈꯣꯡꯗꯨꯁꯨ ꯐꯠꯇ꯭ꯔꯤ ꯀꯃꯥꯏꯅ ꯊꯕꯛ ꯁꯨꯕ ꯆꯠꯇꯣꯔꯤꯅꯣ ꯑꯩꯅꯁꯨ ꯌꯥꯅꯤꯗ ꯕꯕꯥ ꯏꯃꯥꯟꯅꯕꯒꯤ ꯒꯥꯔꯤꯗ ꯆꯠꯀꯗꯣꯔꯤꯅꯤ ꯁꯤꯗꯒꯤꯗꯤ ꯐꯝꯅ ꯇꯧꯕ ꯌꯥꯕ ꯈꯔ ꯇꯧꯔꯨꯈꯤꯒꯦ ꯌꯨꯝꯗ ꯁꯨꯝ ꯂꯩꯕꯁꯤꯅ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯑꯣꯏꯔꯦ ꯑꯗꯨꯅ ꯆꯠꯀꯦ ꯇꯧꯔꯤꯅꯤ ꯕꯕꯥꯅꯁꯨ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯌꯥꯈꯤꯔꯣꯏꯗ ꯇꯧꯔꯤꯗꯨꯕꯣ ꯑꯩꯗꯤ ꯅꯪ ꯃꯇꯝ ꯈꯔ ꯄꯣꯊꯥꯔꯒ ꯂꯩꯍꯟꯅꯤꯡꯉꯤꯕꯅꯤ ꯑꯩꯅꯁꯨ ꯌꯥꯅꯤꯗ ꯕꯕꯥ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯐꯔꯦ ꯏꯃꯥꯟꯅꯕ ꯉꯥꯏꯔꯝꯂꯅꯤ ꯑꯩ ꯊꯣꯛꯈꯤꯒꯦ ꯕꯕꯥ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯌꯥꯝꯅ ꯋꯥꯕ ꯑꯣꯏꯕꯅꯤꯅ ꯊꯕꯛ ꯁꯨꯗꯅ ꯂꯩꯕꯗꯣ ꯑꯩꯁꯨ ꯉꯝꯃꯝꯗꯦ ꯊꯕꯛ ꯁꯨꯐꯝꯗ ꯏꯃꯥꯟꯅꯕ ꯖꯣꯒꯤꯟꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯅꯪ ꯃꯄꯥꯟ ꯂꯝꯗ ꯑꯣꯏꯅ ꯂꯩꯔꯒꯦꯔꯣ ꯑꯩꯅꯁꯨ ꯑꯩꯗꯤ ꯀꯃꯥꯏꯅ ꯃꯄꯥꯟ ꯂꯝꯗ ꯂꯩꯗꯣꯏꯅೋ ꯌꯨꯝꯒꯤ ꯐꯤꯕꯝꯁꯤꯗ ꯑꯩꯒꯤ ꯋꯥꯗꯨꯗ ꯏꯃꯥꯟꯅꯕ ꯖꯣꯒꯤꯟꯅꯁꯨ ꯊꯕꯛ ꯇꯧꯔꯒ ꯑꯥꯗ ꯂꯩꯒꯗꯕꯅꯤ ꯏꯇꯥꯎ ꯁꯦꯂꯔꯤꯁꯨ ꯑꯥꯗꯅ ꯆꯥꯎꯗꯣꯏꯅꯤ ꯊꯥꯗ ꯂꯨꯄꯥ 15,000 ꯐꯪꯒꯅꯤ ꯁꯤꯗꯗꯤ ꯅꯣꯡꯃꯒꯤ ꯈꯣꯔꯁꯥ ꯈꯔ ꯐꯪꯕꯁꯤꯅꯗꯤ ꯀꯩꯗꯧꯔꯨꯅꯤ ꯑꯥꯗ ꯂꯩꯔꯒ ꯊꯥ ꯈꯨꯗꯤꯡꯒꯤ ꯄꯩꯁꯥ ꯂꯥꯛꯀꯅꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪꯅ ꯋꯥꯔꯤꯗꯨꯁꯨ ꯈꯔ ꯀꯣꯛꯄ ꯉꯝꯃꯅꯤ ꯑꯩꯁꯨ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯇꯧꯔꯒ ꯁꯨꯝꯅ ꯍꯥꯏ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯈꯪꯗꯦ ꯁꯤꯗꯗꯤ ꯊꯕꯛ ꯐꯪꯗꯕꯒꯤꯁꯨ ꯌꯥꯝꯅ ꯋꯥꯏ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗꯁꯨ ꯌꯥꯝꯅ ꯋꯥꯔꯦ ꯏꯃꯥꯟꯅꯕ ꯖꯣꯒꯤꯟꯅꯁꯨ ꯑꯗꯨꯅꯤ ꯏꯇꯥꯎ ꯑꯥꯗꯗꯤ ꯃꯤ ꯑꯦꯁꯤꯗꯅꯤ ꯊꯕꯛ ꯁꯨꯗꯣꯏꯁꯤ ꯑꯗꯨꯅ ꯅꯨꯡꯉꯥꯏꯕ ꯌꯥꯝꯅ ꯍꯦꯟꯒꯅꯤ ꯑꯩꯅꯁꯨ ꯏꯇꯥꯎ ꯂꯩꯐꯝ ꯆꯥꯐꯝꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯪꯁꯨ ꯑꯥꯗ ꯆꯠꯂꯣꯏꯗ꯭ꯔꯣ ꯃꯥꯅꯁꯨ ꯏꯇꯥꯎ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃ ꯑꯥꯗ ꯂꯩꯈ꯭ꯔꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯒꯗꯕꯅꯤ ꯂꯩꯐꯝ ꯆꯥꯐꯝ ꯔꯦꯟ ꯂꯧꯔꯒ ꯂꯩꯒꯗꯕꯅꯤ ꯊꯥꯒꯤ ꯔꯨꯝꯒꯤꯗꯤ ꯈꯔ ꯈꯥꯏꯒꯠꯅꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯑꯥꯗ ꯂꯩꯔꯒꯗꯤ ꯗꯥꯎ ꯌꯥꯔꯒꯗꯤ ꯇꯣꯂꯣꯞ ꯆꯥꯎꯕ ꯌꯦꯡꯉꯒ ꯇꯧꯔꯒ ꯂꯣꯏꯔꯦ ꯁꯤꯗꯩꯗꯤ ꯊꯕꯛ ꯆꯠꯄ ꯌꯥꯝꯅ ꯋꯥꯔꯦ ꯑꯩꯗꯤ ꯑꯥꯗ ꯆꯠꯂꯗꯕꯅꯤ ꯑꯗꯨꯅ ꯅꯪꯁꯨ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯍꯧꯔꯛꯏꯕꯅꯤ ꯑꯗꯨ ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯤꯒꯦ ꯅꯪꯅ ꯌꯥꯔꯒꯗꯤ ꯑꯩ ꯄꯥꯎ ꯐꯥꯎꯈꯤꯗꯣꯏꯅꯤ ꯃꯗꯨꯗ ꯑꯩꯅꯁꯨ ꯏꯇꯥꯎ ꯑꯩ ꯕꯕꯥ ꯍꯣꯏꯒ ꯑꯃꯨꯛꯇ ꯇꯥꯟꯅꯔꯛꯈꯤꯒꯦ ꯑꯗꯨꯒ ꯃꯔꯣꯟꯗꯣ ꯊꯨꯅ ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯔꯛꯑꯒꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯗꯕ ꯑꯃꯠꯇ ꯂꯩꯇꯦ ꯏꯃꯥꯟꯅꯕꯗꯨꯅꯁꯨ ꯐꯔꯦ ꯏꯇꯥꯎ ꯑꯗꯨꯗꯤ ꯅꯪ ꯕꯕꯥ ꯍꯣꯏꯒ ꯇꯥꯟꯅꯔꯣ ꯑꯗꯨꯒ ꯍꯌꯦꯡꯗꯣ ꯄꯥꯎ ꯐꯥꯎꯔꯛꯎ ꯑꯩꯅꯁꯨ ꯍꯣꯏ ꯏꯇꯥꯎ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅꯤꯁꯨ ꯌꯨꯝꯗ ꯍꯜꯂꯛꯅꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩꯅ ꯌꯨꯝꯗ ꯍꯦꯛ ꯌꯧꯕꯒ ꯏꯃꯥꯗꯁꯨ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏ ꯏꯃꯥ ꯕꯕꯥ ꯍꯜꯂꯛꯇ꯭ꯔꯤꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯃꯥꯅꯁꯨ ꯍꯜꯂꯛꯇ꯭ꯔꯤꯅꯦ ꯉꯁꯤꯗꯤ ꯌꯥꯝꯅ ꯊꯦꯡꯉꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯍꯜꯂꯛꯄꯒ ꯅꯄꯥ ꯍꯪꯉꯤꯗꯤ ꯑꯩꯅꯁꯨ ꯏꯃꯥ ꯋꯥꯔꯤ ꯑꯃꯇ ꯁꯥꯒꯦ ꯇꯧꯕꯅꯤ ꯏꯃꯥꯅꯁꯨ ꯍꯣꯏ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯍꯦꯛ ꯇꯥꯟꯅꯔꯣ ꯏꯃꯥꯁꯨ ꯆꯥꯛ ꯂꯣꯏꯁꯜꯂꯨꯈꯤꯒꯦ ꯑꯩꯁꯨ ꯊꯕꯛ ꯍꯜꯂꯛꯄꯒꯤ ꯈꯣꯡ ꯈꯨꯠ ꯆꯥꯝꯊꯣꯛꯇꯨꯅ ꯐꯃꯨꯡꯗ ꯉꯥꯏꯍꯥꯛ ꯍꯤꯞꯇꯨꯅ ꯄꯣꯊꯥꯔꯝꯃꯤ ꯕꯕꯥ ꯂꯥꯛꯑꯦ ꯈꯪꯕꯗꯨꯗ ꯑꯩꯁꯨ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯕꯕꯥ ꯑꯩ ꯋꯥꯔꯤ ꯑꯃꯇ ꯇꯥꯟꯅꯅꯤꯡꯉꯤ
ꯕꯕꯥꯅꯁꯨ ꯀꯔꯤ ꯋꯥꯔꯤꯅꯣꯅꯦ ꯏꯆꯥꯅ ꯑꯗꯨꯛ ꯂꯨꯅ ꯈꯜꯂꯤꯗꯨꯅ ꯉꯥꯏꯈꯣ ꯏꯄꯥ ꯈꯣꯡ ꯑꯃꯨꯛꯇ ꯍꯥꯝꯃꯨꯈꯤꯒꯦ ꯑꯩꯅꯁꯨ ꯍꯣꯏ ꯕꯕꯥ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯒꯦ ꯂꯣꯏꯔꯒ ꯍꯥꯏꯔꯛꯎ ꯑꯁꯨꯝꯅ ꯑꯩꯁꯨ ꯕꯕꯥꯅ ꯂꯣꯏꯔꯛꯄ ꯉꯥꯏꯗꯨꯅ ꯕꯕꯥꯁꯨ ꯂꯣꯏꯔꯗꯨꯅ 이bungo ꯂꯥꯛꯑꯣ ꯀꯔꯤ ꯋꯥꯔꯤꯅꯣ ꯏꯆꯥꯅ ꯇꯥꯅꯤꯡꯉꯤ ꯍꯥꯏꯔꯤꯗꯨꯕꯣ ꯑꯩꯅꯁꯨ ꯕꯕꯥ ꯑꯩ ꯃꯄꯥꯟ ꯂꯝꯗ ꯆꯠꯂꯒꯦ ꯊꯕꯛ ꯇꯧꯔꯨꯔꯒꯦ ꯁꯤꯗ ꯁꯨꯝ ꯂꯩꯕꯗꯨꯗꯤ ꯑꯩ ꯌꯥꯝꯅ ꯇꯜꯂꯤ 이마나수 이bungo ꯅꯪ ꯃꯄꯥꯟ ꯂꯝꯗꯗꯤ 이마나 ꯆꯠꯍꯟꯅꯤꯡꯗꯦ ꯃꯄꯥꯟ ꯂꯝꯗ ꯂꯩꯕ ꯍꯥꯏꯔꯤꯁꯦ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯕꯕꯥꯅꯁꯨ ꯃꯨꯟꯅ ꯈꯜꯂꯒ ꯁꯨꯝꯅ ꯍꯥꯏꯔꯛꯏ 이bungo ꯆꯠꯄꯅ ꯀꯅꯥꯒ ꯆꯠꯇꯣꯏꯅꯣ ꯂꯩꯐꯝ ꯆꯥꯐꯝꯅ ꯀꯝꯗꯧꯕ ꯑꯩꯅꯁꯨ ꯕꯕꯥ ꯏꯇꯥꯎ ꯖꯣꯒꯤꯟꯒ 이반이 ꯆꯠꯀꯗꯕꯅꯤ ꯃꯥꯅ ꯂꯩꯐꯝ ꯆꯥꯐꯝ ꯂꯣꯏꯅ ꯁꯤꯜꯂꯅꯤ 이마나수 사나리ꯕ ꯋꯥꯔꯤ ꯑꯗꯨꯗ ꯇꯥꯔꯒ ꯌꯥꯔꯣꯏꯀꯣ ꯆꯠꯄ 이마ꯗꯤ ꯌꯥꯅꯤꯡꯗꯦ ꯃꯣꯏꯒꯤ ꯃꯄꯥꯟ ꯂꯝꯗ ꯂꯩꯕ ꯍꯥꯏꯔꯤꯁꯤ ꯀꯔꯤ ꯇꯧꯔꯤ ꯀꯝꯗꯧꯕꯅꯣ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ 이마ꯕꯨ ꯕꯕꯥꯅ ꯐꯥꯊꯕꯤꯔꯒ ꯆꯠꯁꯅꯨ ꯀꯩꯅꯣ ꯅꯨꯄꯥꯅꯤ ꯂꯝ ꯊꯣꯛꯄ ꯍꯥꯏꯔꯤꯕꯁꯤ ꯌꯥꯝꯅ ꯀꯥꯟꯅꯈ꯭ꯔꯕ ꯊꯕꯛꯅꯤ ꯑꯁꯨꯝꯅ ꯕꯕꯥꯅ ꯌꯥꯔꯕꯗ ꯑꯩꯁꯨ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ 이마ꯅꯕ ꯖꯣꯒꯤꯟꯗ ꯌꯥꯔꯦ ꯍꯥꯏꯗꯅ ꯄꯥꯎꯗꯨ ꯇꯝꯃꯝꯃꯤ ꯑꯁꯨꯝꯅ ꯌꯥꯅꯔꯗꯨꯅ ꯂꯩꯐꯝ ꯆꯥꯐꯝ 아다 ꯁꯤꯟꯅꯗꯨꯅ ꯑꯩꯁꯨ 이마ꯅꯕ ꯖꯣꯒꯤꯟꯒ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯅꯣꯡꯃꯒꯤ ꯍꯧꯈꯤꯕꯅ ꯑꯩꯈꯣꯏꯅ ꯆꯠꯄꯒꯤ ꯃꯇꯝ ꯌꯧꯔꯛꯇꯨꯅ ꯑꯩꯈꯣꯏꯁꯨ ꯆꯠꯅꯕ ꯍꯥꯏꯗꯅ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ ꯑꯩꯁꯨ ꯃꯄꯥꯟ ꯂꯝꯗ ꯌꯧꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯑꯗꯨ ꯐꯖꯅ ꯁꯦꯝ ꯁꯥꯔꯝꯃꯤ ꯊꯕꯛ ꯇꯧꯗꯨꯅ ꯊꯥ ꯈꯔꯗꯤ ꯑꯩꯁꯨ ꯁꯦꯂꯔꯤ ꯐꯪꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯂꯩ ꯏꯅꯥꯎꯅꯨꯄꯥꯒ ꯏꯆꯟꯅꯨꯄꯤꯒꯤꯒꯁꯨ ꯑꯐꯕ ꯁ꯭ꯀꯨꯜꯗ ꯇꯝꯍꯟꯗꯅ ꯃꯣꯏꯒꯤꯁꯨ ꯄꯩꯁꯥ ꯈꯔ ꯊꯥꯕ ꯉꯝꯖꯔꯝꯃꯤ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯁꯦ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯀꯥꯗ ꯆꯪꯉꯛꯑꯝꯃꯤ ꯑꯩꯅ ꯆꯥꯛ ꯊꯤꯔꯤꯉꯩꯗ ꯑꯩꯒꯤ ꯋꯥꯁꯔꯨꯝꯁꯤꯗ ꯃꯤ ꯂꯩꯕꯗꯧꯅ ꯇꯧꯔꯝꯃꯤ ꯑꯩꯁꯨ ꯀꯩꯅꯣꯅꯦ ꯀꯅꯥ ꯂꯩꯕꯖꯥꯠꯅꯣ ꯊꯣꯡꯁꯤꯗꯤ ꯁꯣ ꯂꯣꯜꯂꯝꯕꯅꯤ ꯑꯗꯨꯒ ꯋꯥꯁꯔꯨꯝ ꯑꯁꯤꯗ ꯃꯤ ꯂꯩꯕꯗꯧꯅ ꯇꯧꯔꯤꯁꯤꯕꯣ ꯑꯁꯤ ꯍꯥꯏꯗꯅ ꯑꯩꯁꯦ ꯋꯥꯁꯔꯨꯝ ꯑꯗꯨꯗ ꯆꯪꯉꯒ ꯊꯣꯡ ꯑꯗꯨ ꯊꯤꯟꯗꯨꯅ ꯍꯪꯉꯝꯃꯤ ꯀꯅꯥ ꯂꯩꯒꯦ ꯋꯥꯁꯔꯨꯝ ꯑꯁꯤꯕꯣ ꯑꯁꯨꯝꯅ ꯍꯪꯕꯗ ꯈꯨꯝꯃꯛꯇ꯭ꯔꯕ ꯑꯗꯨꯗ ꯑꯩꯁꯦ ꯊꯣꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯝꯃꯤ ꯑꯩꯅ ꯃꯨꯟꯅ ꯌꯦꯡꯉꯨꯕꯗꯗꯤ ꯃꯄꯥꯟꯗ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩꯁꯨ ꯊꯣꯡ ꯑꯁꯤꯗꯤ ꯃꯄꯥꯟꯗꯁꯨ ꯂꯣꯜꯂꯤꯅꯤ ꯁꯤ ꯍꯥꯏꯗꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯌꯦꯡꯉꯝꯃꯤ ꯑꯩꯅ ꯌꯦꯡꯉꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ 이싱 땀나 따리ꯕꯗꯨꯁꯨ 무탔두나 ꯑꯩꯁꯦ ꯑꯃꯨꯛ ꯊꯣꯡꯗꯣ ꯂꯣꯟꯁꯜꯂꯝꯃꯒ ꯊꯣꯔꯛꯑꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯩꯁꯦ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯗꯅ ꯆꯥꯛ ꯆꯥꯕ ꯍꯧꯔꯛꯄꯒ ꯑꯩꯈꯣꯏꯒꯤ ꯇꯨꯡꯐꯝ ꯀꯥ ꯑꯁꯤꯗ ꯃꯤ ꯑꯃꯅ ꯀꯔꯤꯅꯣꯃ ꯇꯧꯗꯨꯅ ꯂꯩꯕꯒꯤ ꯃꯈꯣꯟ ꯈꯔ ꯇꯥꯔꯝꯃꯤ ꯑꯩꯁꯨ ꯀꯩꯅꯣꯅꯦ ꯉꯁꯤꯁꯤꯕꯣ ꯑꯩꯈꯣꯏꯒꯤ ꯔꯨꯝꯁꯤꯕꯣ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯦꯗ ꯑꯁꯨꯝꯅ ꯑꯩꯁꯦ ꯊꯨꯅ ꯆꯥꯛꯇꯣ ꯆꯥꯔꯒ ꯑꯃꯨꯛ ꯊꯕꯛ ꯆꯠꯅꯕ ꯊꯣꯔꯛꯑꯝꯃꯤ 이마ꯅꯕꯗ ꯐꯣꯟ ꯇꯧꯔꯒ ꯑꯩꯅ ꯁꯨꯝꯅ ꯍꯥꯏ ꯏꯇꯥꯎ ꯑꯩꯈꯣꯏꯒꯤ ꯔꯨꯝꯗꯣ ꯉꯁꯤꯗꯤ ꯀꯔꯤꯅꯣꯃ ꯇꯧꯏ ꯑꯩꯅ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯀꯤꯃꯟꯗꯅ ꯑꯩꯗꯤ ꯊꯨꯅ ꯊꯣꯔꯛꯑꯕꯅꯤ 이마ꯅꯕꯗꯨꯅꯁꯨ ꯑꯩꯉꯣꯟꯗ ꯏꯇꯥꯎ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯃꯣꯏꯒꯤ ꯊꯣꯡꯗꯣ ꯒꯣꯛ ꯂꯥꯎꯔꯕꯅꯤ ꯃꯁꯥꯒꯤꯅꯤ ꯑꯗꯨꯝ ꯇꯧꯕꯅꯤ ꯑꯩꯅꯁꯨ ꯏꯇꯥꯎ ꯈꯪꯗꯦ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯦ ꯑꯩꯗꯤ ꯏꯄꯥ ꯄꯥꯈꯠꯂꯤ ꯑꯩꯒꯤ ꯋꯥꯗꯨꯗ 이마ꯅꯕꯗꯨꯁꯨ ꯅꯣꯛꯇꯨꯅ ꯌꯥꯔꯦ ꯏꯇꯥꯎ ꯑꯗꯨꯒꯤꯔꯣ ꯅꯪꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯐꯣꯟꯒ ꯇꯧꯔꯛꯏꯁꯤꯅ ꯑꯩꯅꯁꯨ ꯍꯣꯏ ꯚꯥꯏ ꯃꯥꯅꯦ ꯅꯪ ꯍꯣꯔꯦꯟ ꯄꯨꯡ ꯀꯌꯥꯗ ꯍꯜꯂꯛꯇꯣꯏꯅꯣ 이마ꯅꯕꯗꯨꯅꯁꯨ ꯑꯩꯗꯤ ꯄꯨꯡ 8ꯗ ꯍꯜꯂꯛꯀꯅꯤ ꯑꯩꯅꯁꯨ ꯑꯩꯗꯤ ꯄꯨꯡ 10ꯗꯅꯤ ꯏꯇꯥꯎ ꯑꯗꯨ ꯅꯪ ꯍꯣꯔꯦꯟ ꯈꯔ ꯉꯟꯅ ꯂꯩꯔꯝꯃꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯨꯗꯨꯅ ꯑꯩꯁꯨ ꯊꯕꯛ ꯃꯐꯝ ꯌꯧꯔꯛꯇꯨꯅ ꯊꯕꯛ ꯑꯃꯨꯛ ꯁꯨꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯩꯁꯦ ꯊꯕꯛ ꯍꯜꯂꯛꯑꯝꯃꯤ ꯑꯩꯅ ꯍꯜꯂꯛꯄꯗ ꯏꯇꯥꯎ ꯖꯨꯒꯤꯟꯁꯨ ꯍꯜꯂꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯩꯅ ꯍꯜꯂꯛꯄꯗꯨꯗ ꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯪ ꯍꯜꯂꯛꯑꯕꯨ ꯃꯤꯀꯤ ꯊꯤꯁꯤꯗꯕꯨ ꯅꯍꯥꯟ ꯃꯈꯩ ꯃꯥꯟꯅꯗꯦ ꯀꯥꯏꯗꯅ ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯂꯩꯔꯤꯁꯤ ꯀꯔꯤꯃꯠꯇ ꯇꯧꯗꯦ ꯑꯩꯅꯁꯨ ꯑꯁ ꯏꯇꯥꯎ ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ ꯑꯗꯣ ꯑꯩꯅ ꯍꯥꯏꯔꯤꯗꯨꯗꯤ ꯑꯁꯦꯡꯕꯅꯤ 이마ꯅꯕꯗꯨꯅꯁꯨ ꯍꯣꯏꯁꯦ ꯐꯤꯔꯣꯟꯗꯣ ꯍꯣꯡꯇꯣꯛꯎꯔꯣ ꯆꯥꯛ ꯆꯥꯔꯁꯤ ꯑꯩꯅꯁꯨ ꯃꯣꯏ ꯑꯇꯩꯗꯤ ꯍꯜꯂꯛꯇ꯭ꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯆꯥꯔꯁꯤ ꯍꯥꯏꯔꯤꯔꯣ 이마ꯅꯕꯗꯨꯅꯁꯨ ꯑꯁ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯃꯣꯏꯁꯨ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯅꯕ ꯂꯩ ꯍꯥꯏ ꯑꯗꯨꯒꯤ ꯑꯥꯗꯒꯤ ꯆꯥꯛ ꯆꯥꯔꯒ ꯂꯣꯏꯅ ꯍꯜꯂꯛꯑꯅꯤ ꯑꯩꯅꯁꯨ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯑꯗꯨ ꯀꯔꯤ ꯏꯟꯁꯥꯡꯅꯣ ꯑꯍꯥꯎꯕ ꯃꯅꯝ ꯑꯃꯗꯤ ꯅꯝꯃꯤ 이마ꯅꯕꯗꯨꯅꯁꯨ ꯅꯪꯁꯨ ꯅꯅꯥꯇꯣꯟꯗꯤ ꯐꯔꯤꯅꯦ ꯑꯩꯅ ꯊꯣꯡꯉꯤꯁꯦ ꯌꯦꯟꯅꯤ ꯏꯇꯥꯎ ꯑꯩꯅꯁꯨ ꯑꯗꯨꯅꯦꯕ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯃꯅꯝ ꯅꯝꯃꯦ ꯈꯜꯂꯤ ꯀꯩ ꯅꯨꯃꯤꯠꯅꯣ ꯉꯁꯤꯗꯤ ꯑꯍꯥꯎꯕꯒ ꯊꯣꯡꯉꯤꯁꯤꯕꯣ 이마ꯅꯕ ꯖꯨꯒꯤꯟꯅꯁꯨ ꯑꯩꯒꯤ ꯋꯥꯗꯨꯗ ꯅꯣꯛꯇꯨꯅ 이바ꯅꯤꯈꯛ ꯉꯥꯏꯕꯁꯤꯗ ꯆꯥꯍꯧꯁꯤ ꯍꯥꯏꯗꯅ ꯊꯣꯡꯉꯤꯅꯤ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅꯤꯁꯨ ꯆꯥꯛ ꯇꯣꯛꯄꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩ ꯁꯨꯝ ꯊꯦꯡꯖꯜꯂꯛꯑꯕꯗ 이마ꯅꯕ ꯖꯨꯒꯤꯟꯗꯤ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯂꯤꯔꯤꯁꯦ ꯀꯔꯤꯃꯠꯇꯒ ꯇꯥꯔꯝꯗꯦꯅꯦ ꯑꯩꯁꯨ ꯇꯨꯝꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯌꯦꯡꯗꯤ ꯊꯕꯛ ꯆꯠꯇꯣꯏꯅꯤꯅ ꯇꯨꯝꯗ꯭ꯔꯒꯗꯤ ꯋꯥꯔꯅꯤ ꯑꯁꯨꯝꯅ ꯑꯩꯁꯨ ꯇꯨꯝꯊꯒꯦ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯔꯨꯝꯁꯦ ꯀꯟꯅ ꯊꯤꯜꯂꯛꯑꯝꯃꯤ ꯑꯩꯁꯨ ꯑꯩꯈꯣꯏꯒꯤ ꯔꯨꯝꯃꯦꯠ ꯍꯜꯂꯛꯏꯕꯣꯏ ꯅꯤꯡꯗꯅ ꯍꯧꯒꯠꯇꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯑꯝꯃꯤ ꯑꯩꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯑꯩꯁꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯕꯗꯨꯗ ꯉꯛꯅ ꯆꯤꯟꯗ ꯁꯨꯝꯅ ꯁꯣꯟꯖꯩ ꯀꯩꯅꯣꯅꯦ ꯍꯧꯖꯤꯛꯇ ꯊꯣꯡ ꯊꯤꯜꯂꯛꯑꯝꯕꯗꯨ ꯑꯩꯈꯣꯏꯗ ꯅꯠꯇ꯭ꯔꯕꯖꯥꯔꯥ ꯍꯦꯔꯝ ꯃꯈꯣꯟꯗꯤ ꯀꯟꯅ ꯇꯥꯈꯤꯕꯅꯤ ꯑꯁꯨꯝꯅ ꯏꯊꯟꯗ ꯁꯣꯟꯖꯗꯨꯅ ꯐꯃꯨꯡꯗ ꯑꯃꯨꯛ ꯆꯪꯉꯛꯇꯨꯅ ꯑꯩꯁꯦ ꯇꯨꯝꯕ ꯊꯦꯝꯃꯝꯃꯤ ꯑꯩꯈꯣꯏꯒꯤ ꯃꯊꯛ ꯑꯁꯤꯗ ꯃꯤ ꯆꯠꯄꯒꯤ ꯃꯈꯣꯟꯁꯦ ꯑꯩꯅ ꯐꯖꯅ ꯇꯥꯔꯝꯃꯤ ꯆꯤꯟꯗ ꯁꯣꯝꯃꯒ ꯁꯨꯝꯅ ꯁꯣꯟꯖꯩ ꯀꯩꯅꯣꯅꯦ ꯑꯁꯨꯛ ꯊꯦꯡꯉꯁꯤ ꯐꯥꯎꯕ ꯇꯨꯝꯗ꯭ꯔꯤꯕꯖꯥꯔꯣ ꯃꯈꯣꯟꯁꯤꯡ ꯑꯁꯤꯕꯣ ꯃꯊꯛꯇ ꯂꯩꯁꯜꯂꯒ ꯑꯍꯤꯡ ꯑꯁꯤꯗ ꯂꯥꯡꯗꯅ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯔꯤꯕ ꯃꯥꯜꯂꯤ ꯃꯤ ꯇꯨꯝꯂꯤꯒꯁꯦ ꯀꯔꯤꯃꯠꯇ ꯈꯪꯗꯕ ꯁꯤ ꯍꯥꯏꯗꯅ ꯑꯩꯁꯦ ꯁꯥꯎꯅꯤꯡꯅ ꯇꯨꯝꯕ ꯌꯥꯝꯅ ꯋꯥꯅ ꯊꯦꯝꯃꯝꯃꯤ
ꯑꯩꯁꯦ ꯎꯏꯊꯔꯛꯄ ꯍꯧꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯔꯨꯝꯒꯤ ꯊꯣꯡ ꯑꯁꯤ ꯑꯃꯨꯛꯁꯨ ꯊꯤꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯑꯩꯁꯦ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯁꯨꯝꯅ ꯍꯥꯏ, "ꯑꯁ ꯑꯣꯟꯊꯣꯛꯅ ꯐꯔꯛ ꯇꯥꯈ꯭ꯔꯦꯗ." ꯑꯁꯨꯝꯅ ꯑꯩꯁꯦ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯂꯒ ꯊꯣꯡꯗꯣ ꯑꯃꯨꯛ ꯍꯥꯡꯇꯣꯛꯑꯒ ꯌꯦꯡꯉꯨꯕꯗ ꯍꯟꯗꯛꯃꯨꯛꯇꯤ ꯏꯃꯥꯟꯅꯕꯁꯤꯡꯗꯣ ꯍꯜꯂꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯅꯣꯏꯗꯤ ꯍꯧꯖꯤꯛꯇ ꯍꯜꯂꯛꯏꯕꯣ, ꯉꯁꯥꯏꯗꯒꯤ ꯊꯣꯡꯁꯦ ꯀꯌꯥꯔꯛꯇꯤ ꯁꯨꯔꯦ ꯍꯥꯡꯉꯤꯁꯤ? ꯃꯣꯏꯁꯨ ꯑꯩꯒꯤ ꯋꯥꯗꯨꯗ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯩꯈꯣꯏꯁꯨ ꯂꯥꯛꯇꯅ ꯅꯪꯒꯤ ꯊꯣꯡ ꯍꯥꯡꯕꯤ ꯁꯥꯟꯅ ꯂꯩꯔꯕꯣ? ꯑꯩꯅꯁꯨ ꯅꯠꯇꯦꯗ, ꯑꯩꯈꯣꯏꯒꯤ ꯊꯣꯡꯁꯤꯗ ꯀꯅꯥꯅꯣ ꯈꯪꯗꯦ ꯊꯤꯜꯂꯛꯄ ꯑꯗꯨꯒꯤꯅꯤ. ꯃꯣꯏꯅꯁꯨ ꯀꯅꯥꯅ ꯊꯤꯜꯂꯛꯏꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯖꯣꯒꯤꯟꯗꯤ ꯇꯨꯝꯈ꯭ꯔꯕꯣ ꯍꯪꯉꯛꯏ꯫ ꯑꯩꯅꯁꯨ ꯀꯨꯏꯔꯦ ꯃꯥꯗꯤ ꯇꯨꯝꯈꯤꯕ. ꯐꯔꯦ ꯑꯩꯈꯣꯏꯁꯨ ꯋꯥꯔꯦ ꯇꯨꯝꯃꯨꯔꯒꯦ, ꯅꯪꯁꯨ ꯇꯨꯝꯊꯣꯛꯎꯔꯣ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯗꯅ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯑꯩꯁꯦ ꯇꯨꯝꯕ ꯊꯦꯝꯃꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯒꯤ ꯔꯨꯝꯁꯤꯗ ꯍꯣꯡꯉꯛꯏꯕ ꯃꯇꯧ ꯀꯌꯥꯗꯨꯗ ꯑꯩꯁꯨ ꯇꯁꯦꯡꯅ ꯂꯩꯕꯗ ꯇꯜꯂꯛꯑꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯑꯩꯁꯨ ꯁꯨꯇꯤ ꯂꯩ ꯍꯥꯏꯗꯅ ꯔꯨꯝꯗ ꯇꯨꯝꯗꯨꯅ ꯂꯩ꯫ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯀꯤꯆꯟꯗ ꯀꯣꯜ ꯂꯤꯛꯁꯦ ꯀꯟꯅ ꯍꯦꯛꯇ ꯇꯥꯔꯛꯄꯁꯤ ꯑꯩꯁꯨ ꯃꯤꯀꯞ ꯊꯣꯔꯛꯇꯨꯅ ꯀꯩꯅꯣꯅꯦ ꯍꯥꯏꯗꯅ ꯍꯧꯒꯠꯇꯨꯅ ꯀꯨꯌꯦꯡ ꯌꯦꯡꯉꯤ꯫ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯆꯪꯗꯨꯅ ꯌꯦꯡꯉꯨꯕꯗ ꯀꯣꯜ ꯂꯤꯛꯇꯤ ꯃꯐꯝ ꯆꯥꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯀꯔꯤꯅꯣ ꯍꯧꯖꯤꯛꯇ ꯇꯥꯈꯤꯕ ꯃꯈꯣꯜ ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯤꯕ ꯖꯥꯔꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯦ ꯍꯧꯒꯠꯇꯨꯅ ꯃꯥꯏ ꯃꯤꯠ ꯇꯥꯊꯣꯛꯑꯒ ꯆꯥ ꯂꯣꯟꯗꯨꯅ ꯊꯛꯑꯝꯃꯤ꯫ ꯏꯊꯟꯗ ꯂꯩꯕꯁꯤ ꯏꯆꯤꯛ ꯆꯤꯛꯏ ꯍꯥꯏꯗꯅ ꯌꯨꯝꯗꯁꯨ ꯐꯣꯟ ꯇꯧꯏ꯫ ꯕꯕꯥꯒꯤ ꯐꯣꯟ ꯏꯃꯥꯅ ꯄꯥꯏꯔꯛꯇꯨꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯪꯉꯛꯏ, "ꯏꯕꯨꯡꯉꯣ, ꯅꯪ ꯑꯅꯥ ꯑꯌꯦꯛꯇꯤ ꯌꯥꯎꯗꯦꯀꯣ? ꯀꯔꯝ ꯂꯩꯔꯤꯒꯦ ꯅꯪꯕꯣ?" ꯑꯩꯅꯁꯨ, "ꯏꯃꯥ, ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯤꯌꯦ. ꯉꯁꯤ ꯁꯨꯇꯤ ꯂꯩ ꯍꯥꯏꯗꯅ ꯐꯣꯟ ꯇꯧꯔꯛꯄꯅꯤ." ꯑꯩꯒꯤ ꯋꯥꯗꯨꯗ ꯏꯃꯥꯅꯁꯨ, "ꯐꯔꯦ ꯏꯕꯨꯡꯉꯣ, ꯅꯃꯥꯏ ꯅꯃꯤꯠ ꯁꯤꯡꯅ ꯂꯩꯌꯨ." ꯏꯃꯥꯅ ꯁꯤꯗ ꯏꯆꯥꯒꯤ ꯃꯪꯒꯣꯟ ꯑꯣꯏꯅꯕ ꯏꯁꯣꯔ ꯈꯣꯏꯔꯝꯃꯤꯅꯤ꯫ ꯑꯩꯅꯁꯨ, "ꯍꯣꯏ ꯏꯃꯥ, ꯑꯗꯨ ꯕꯕꯥ ꯂꯩꯇ꯭ꯔꯣ?" ꯏꯃꯥꯅꯁꯨ, "ꯂꯩꯌꯦ, ꯅꯄꯥꯒ ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ?" ꯑꯩꯅꯁꯨ, "ꯍꯣꯏ ꯏꯃꯥ, ꯕꯕꯥꯒ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯒꯦ." ꯑꯁꯨꯝꯅ ꯕꯕꯥꯁꯨ ꯐꯣꯟ ꯄꯥꯏꯔꯛꯇꯨꯅ ꯕꯕꯥꯒ ꯑꯩꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯝꯃꯤ꯫ ꯕꯕꯥ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯍꯟꯗꯛꯁꯦ ꯁꯥꯃꯤꯟꯁꯌꯥ ꯈꯔ ꯀꯜꯂꯤ꯫ ꯏꯃꯥꯗ ꯍꯥꯏꯕꯗꯤ ꯇꯟꯗꯅ ꯕꯕꯥꯗ ꯍꯥꯏꯔꯤꯅꯤ꯫ ꯏꯊꯟꯗ ꯂꯩꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯁꯥꯎꯝ ꯈꯔ ꯐꯪꯉꯤ꯫ ꯕꯕꯥꯅꯁꯨ ꯑꯩꯒꯤ ꯋꯥꯗꯨꯗ, "ꯏꯕꯨꯡꯉꯣ, ꯈꯨꯖꯨ ꯂꯩꯈꯥꯝ ꯂꯩꯇ꯭ꯔꯣ? ꯂꯩꯔꯒꯗꯤ ꯈꯔ ꯊꯥꯗꯣꯛꯎ. ꯅꯊꯟꯗ ꯂꯩꯕꯗꯨꯗ ꯈꯟꯖꯟꯕꯗꯨꯗ ꯇꯧꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏꯗ." ꯑꯩꯅꯁꯨ, "ꯍꯣꯏ ꯕꯕꯥ, ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯋꯥꯈꯜꯁꯦ ꯈꯟꯖꯟꯃꯟꯗꯅ ꯇꯧꯔꯤꯕ ꯖꯥꯔꯁꯨ ꯈꯪꯄꯣꯠꯇꯦ." ꯕꯕꯥꯅꯁꯨ, "ꯏꯆꯥꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯛꯇꯕꯒ ꯈꯨꯖꯨ ꯂꯩꯈꯥꯝꯗꯣ ꯍꯦꯛꯇ ꯊꯥꯗꯣꯛꯎ. ꯅꯃꯥꯟꯅꯕꯈꯩꯗꯤ ꯊꯕꯛ ꯆꯠꯈꯤꯕ꯭ꯔꯣ? ꯅꯊꯟꯗ ꯂꯩꯕ꯭ꯔꯥ ꯀꯩꯅꯣ?" ꯑꯩꯅꯁꯨ, "ꯆꯠꯈꯤꯌꯦ ꯕꯕꯥ, ꯏꯇꯣꯝꯗꯅꯤ." ꯕꯕꯥꯅꯁꯨ, "ꯍꯣꯏ ꯐꯔꯦ, ꯑꯗꯨꯗꯤ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ. ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯒꯗꯤ ꯏꯄꯥꯗ ꯍꯦꯛꯇ ꯍꯥꯏꯔꯛꯎ." ꯑꯁꯨꯝꯅ ꯑꯩꯁꯨ, "ꯍꯣꯏ ꯕꯕꯥ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯊꯝꯃꯒꯦꯀꯣ. ꯀꯣꯟꯅ ꯑꯃꯨꯛ ꯇꯧꯔꯛꯑꯒꯦ." ꯐꯣꯟ ꯑꯗꯨ ꯊꯝꯈꯤꯕ ꯃꯇꯨꯡ ꯑꯩꯁꯦ ꯆꯥꯛ ꯇꯣꯛꯑꯒ ꯄꯣꯊꯥꯗꯨꯅ ꯂꯩ꯫ ꯑꯗꯨꯃꯥꯏꯅ ꯂꯩꯔꯤꯉꯩ ꯏꯃꯥꯟꯅꯕꯒꯤ ꯔꯨꯝ ꯑꯁꯤꯗ ꯃꯤ ꯂꯩꯕꯒꯤ ꯃꯈꯣꯟ ꯃꯨꯔꯨꯡ ꯁꯣꯟꯕ ꯃꯈꯣꯟꯁꯤ ꯑꯃꯨꯛ ꯑꯩꯅ ꯇꯥꯔꯛꯏ꯫ ꯑꯩꯁꯨ, "ꯀꯩꯅꯣꯅꯦ, ꯀꯗꯥꯏꯗꯒꯤ ꯃꯈꯣꯟꯅꯣ ꯑꯩꯅ ꯇꯥꯔꯤꯁꯤꯕꯣ? ꯏꯃꯥꯟꯅꯕꯈꯩꯁꯨ ꯂꯣꯏꯅ ꯊꯕꯛ ꯆꯠꯈꯤꯕꯅꯤ." ꯁꯤ ꯍꯥꯏꯗꯅ ꯑꯩꯁꯦ ꯍꯧꯒꯠꯂꯛꯄꯗ ꯕꯕꯥꯅ ꯍꯥꯏꯔꯛꯄ ꯈꯨꯖꯨ ꯂꯩꯈꯥꯝ ꯑꯗꯨ ꯊꯥꯗꯣꯛꯑꯝꯃꯤ꯫ ꯈꯨꯖꯨ ꯂꯩꯈꯥꯝ ꯑꯗꯨ ꯊꯥꯗꯣꯛꯄꯗꯒꯤ ꯃꯈꯣꯜ ꯑꯗꯨ ꯆꯞ ꯍꯦꯛ ꯂꯦꯞꯈꯤ꯫ ꯑꯩꯅ ꯀꯥ ꯑꯗꯨꯗ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯨꯕꯗꯗꯤ ꯑꯃꯨꯛꯁꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯝꯅ ꯌꯦꯡꯉꯨꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯊꯣꯔꯛꯀꯦ ꯍꯥꯏꯗꯅ ꯇꯧꯕꯁꯤꯗ ꯑꯩꯒꯤ ꯃꯥꯡꯁꯤꯗ ꯍꯧꯗꯣꯡ ꯑꯃ ꯆꯣꯡꯊꯣꯔꯛꯏ꯫ ꯑꯩꯁꯨ ꯈꯪꯗꯨꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯍꯧꯗꯣꯡ ꯑꯣꯏꯔꯝꯕꯗꯨꯗ ꯑꯩꯁꯦ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯆꯤꯟꯗꯁꯨ ꯑꯃꯨꯛꯀ ꯁꯨꯝꯅ ꯁꯣꯜꯂꯤ꯫ ꯈꯔꯒ ꯀꯤꯒꯜꯂꯤꯉꯩꯁꯤꯗ ꯍꯧꯗꯣꯡꯁꯤꯅ ꯑꯃꯨꯛ ꯇꯧꯔꯛꯑꯦꯗꯅ꯫ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯄꯣꯊꯥꯗꯨꯅ ꯂꯩ꯫ ꯅꯨꯡꯗꯥꯡ ꯇꯥꯔꯛꯄꯒ ꯑꯩꯁꯨ ꯍꯧꯒꯠꯇꯨꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯉꯝꯃꯤ꯫ ꯆꯥꯛ ꯊꯣꯡꯂꯤꯉꯩꯁꯤꯗ ꯑꯩꯅ ꯊꯣꯡꯅꯥꯎꯁꯤꯗ ꯃꯤꯒꯤ ꯃꯑꯣꯡ ꯃꯇꯧꯗꯧꯅ ꯇꯧꯕ ꯑꯃ ꯂꯦꯞꯂꯤꯕꯗꯣ ꯑꯩꯅ ꯎꯔꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ, "ꯀꯩꯅꯣꯅꯦ, ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯃꯤꯒꯤ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤꯁꯤꯕꯣ ꯀꯩꯗꯧꯔꯤꯕꯖꯥꯠꯅꯣ ꯃꯥꯒꯤꯁꯤꯕꯣ?" ꯁꯤ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯆꯪꯁꯤꯟꯗꯨꯅ, "ꯑꯣ, ꯑꯗꯨꯗ ꯀꯩꯗꯧꯔꯤꯕꯅꯣ ꯊꯣꯡꯅꯥꯎ ꯃꯌꯥꯗꯨꯗ ꯂꯦꯞꯇꯅ ꯂꯩꯔꯤꯗꯨꯕꯣ? ꯀꯔꯤ ꯌꯦꯡꯉꯤꯅꯣ ꯑꯗꯨꯗ?" ꯍꯪꯉꯛꯑꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯪꯉꯨꯕꯗ ꯀꯅꯥꯃꯠꯇ ꯈꯨꯝꯃꯛꯇꯦ꯫ ꯑꯩꯁꯨ ꯈꯨꯝꯃꯛꯇꯕ ꯑꯗꯨꯗ ꯅꯣꯟꯊꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯏ꯫ ꯑꯁꯨꯝꯅ ꯑꯩꯅ ꯅꯣꯡꯈꯠꯂꯛꯄꯗ ꯍꯧꯖꯤꯛꯇ ꯂꯩꯍꯧꯕꯗꯣ ꯑꯃꯨꯛ ꯂꯩꯔꯝꯗꯦ꯫ ꯑꯩꯁꯦ ꯀꯤꯗꯅ ꯀꯣꯏꯂꯩ ꯂꯩꯔꯒ ꯌꯦꯡꯉꯤ꯫ ꯀꯩꯅꯣꯅꯦ ꯁꯤꯕꯨ ꯑꯩ ꯏꯊꯟꯗ ꯑꯗꯨꯝ ꯎꯕ ꯊꯦꯡꯅꯕꯗꯧꯅ ꯇꯧꯔꯤꯁꯤꯕꯣ? ꯁꯤꯗ ꯂꯩꯔꯤꯕ ꯃꯣꯏꯗꯤ ꯅꯣꯡꯃꯇ ꯁꯤꯒꯨꯝꯕ ꯃꯔꯝꯗ ꯑꯃꯠꯇ ꯍꯥꯏꯔꯛꯇꯦ꯫ ꯑꯗꯨꯒ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯇꯧꯔꯤꯁꯤꯅ? ꯑꯩꯁꯨ ꯁꯤ ꯈꯟꯗꯨꯅ ꯈꯨꯖꯨ ꯂꯩꯈꯥꯝ ꯑꯗꯨ ꯊꯥꯗꯣꯛꯑꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯏꯃꯥꯟꯅꯕ ꯖꯣꯒꯤꯟꯁꯨ ꯂꯥꯛꯇꯨꯅ, "ꯀꯩꯅꯣ ꯏꯇꯥꯎ ꯊꯥꯔꯤꯕ ꯃꯅꯝ ꯑꯁꯤꯗꯤ? ꯃꯅꯝꯁꯤ ꯌꯥꯝꯅ ꯅꯝꯊꯤ." ꯑꯩꯅꯁꯨ, "ꯏꯇꯥꯎ, ꯔꯨꯝꯁꯦ ꯀꯔꯤꯅꯣꯃ ꯇꯧꯔꯦ ꯍꯥꯏꯗꯅ ꯈꯨꯖꯨ ꯂꯩꯈꯥꯝ ꯊꯥꯗꯣꯛꯄꯅꯤ." ꯑꯩꯒꯤ ꯋꯥꯗꯨꯗ ꯏꯃꯥꯟꯅꯕꯗꯨꯁꯨ ꯅꯣꯛꯇꯨꯅ, "ꯀꯩꯗꯧꯔꯦ ꯍꯥꯏꯔꯤꯅꯣ? ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯁꯤꯒꯤ ꯀꯥ ꯑꯁꯤꯗ ꯂꯩꯕꯁꯤꯗ? ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯀꯤꯒꯜꯂꯤꯗꯨꯕꯣ?" ꯑꯩꯅꯁꯨ, "ꯈꯪꯗꯦ ꯏꯇꯥꯎ, ꯏꯁꯥꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯔꯛꯏ." ꯃꯥꯅꯁꯨ, "ꯅꯪꯅ ꯈꯟꯖꯟꯕꯒꯤꯅꯤ, ꯑꯗꯣ ꯀꯔꯤꯃꯠꯇ ꯅꯠꯇꯦ. ꯃꯤꯁꯨ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯤꯁꯤꯗꯤ." ꯑꯁꯨꯝꯅ ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯂꯣꯏꯁꯤꯜꯂꯒ ꯏꯃꯥꯟꯅꯕ ꯑꯇꯩꯗꯣ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩ꯫ ꯃꯣꯏꯁꯨ ꯄꯨꯡ 10 ꯁ꯭ꯋꯥꯏꯗ ꯍꯜꯂꯛꯇꯨꯅ ꯑꯩꯈꯣꯏꯁꯦ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡ ꯑꯩꯈꯣꯏꯁꯦ ꯄꯣꯊꯥꯅꯕ ꯐꯃꯨꯡꯗ ꯑꯃꯨꯛ ꯆꯪꯉꯤ꯫ ꯑꯩꯗꯤ ꯇꯨꯝꯃꯝꯗꯥꯏꯗꯁꯨ ꯑꯩꯒꯤ ꯐꯃꯥꯡ ꯑꯁꯤꯗ ꯗꯨꯛ ꯑꯃ ꯊꯥꯗꯨꯅ ꯑꯗꯨꯝ ꯇꯨꯝꯕ ꯊꯦꯝꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯒꯤ ꯅꯥꯀꯣꯡ ꯑꯁꯤꯗ ꯃꯤ ꯑꯃꯅ ꯀꯞꯄꯒꯤ ꯃꯈꯣꯟ ꯃꯨꯔꯨꯡ ꯁꯣꯟꯕꯒꯤ ꯃꯈꯣꯟ ꯌꯥꯝꯅ ꯅꯛꯅ ꯇꯥꯔꯛꯏ꯫ ꯑꯩꯁꯦ ꯃꯄꯥꯟꯗ ꯇꯥꯔꯤꯕ ꯃꯈꯣꯟꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯊꯣꯛꯑꯒ ꯌꯦꯡꯉꯨꯕꯗ ꯑꯩꯅ ꯃꯄꯥꯟꯗ ꯊꯣꯔꯛꯄꯗꯗꯤ ꯑꯩꯒꯤ ꯃꯥꯡꯁꯤꯗ ꯀꯅꯥꯅꯣ ꯑꯃꯅ ꯁꯝꯗꯨꯅ ꯆꯠꯈꯤꯕꯒꯨꯝ ꯇꯧꯔꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯒꯤ ꯑꯩꯁꯦ ꯀꯟꯅ ꯂꯥꯎꯔꯝꯃꯒ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ꯫
ꯑꯩꯅ ꯂꯥꯎꯕꯗꯣ ꯇꯥꯕꯗꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯁꯨ ꯊꯣꯔꯛꯇꯨꯅ ꯑꯩꯁꯦ ꯀꯥ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯒ ꯒ꯭ꯌꯥꯟ ꯂꯥꯛꯅꯕ ꯇꯧꯔꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯕꯗ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯂꯥꯛꯃꯟꯗ꯭ꯔꯕ ꯑꯗꯨꯗ ꯌꯨꯝꯗ ꯄꯥꯎ ꯐꯥꯎꯈꯤꯗꯨꯅ ꯕꯕꯥꯅ ꯑꯁꯣꯝꯗ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯗꯨꯅ ꯑꯩꯁꯦ ꯌꯨꯝꯗꯒꯤ ꯂꯥꯏ ꯈꯣꯏꯔꯝ ꯊꯣꯛꯄꯤꯔꯛꯑꯝꯃꯤ꯫ ꯃꯥꯏꯕꯗꯨꯅꯁꯨ ꯃꯈꯣꯏꯒꯤ ꯔꯨꯝ ꯑꯗꯨꯗ ꯂꯥꯏ ꯐꯠꯇꯕ ꯂꯩꯔꯦ, ꯃꯐꯝ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯊꯥꯗꯣꯛꯑꯣ ꯍꯥꯏꯌꯨ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯅ ꯑꯩꯕꯨ ꯄꯨꯗꯨꯅ ꯄꯤꯖꯤꯗ ꯅꯨꯃꯤꯠ ꯅꯤꯅꯤꯃꯨꯛ ꯂꯩꯔꯛꯑꯝꯃꯤ꯫ ꯔꯨꯝ ꯍꯦꯛ ꯍꯣꯡꯕꯗꯒꯤ ꯑꯩꯒꯤ ꯏꯁꯥꯁꯦ ꯒ꯭ꯌꯥꯟ ꯂꯥꯛꯑꯝꯗꯕꯗꯨ ꯒ꯭ꯌꯥꯟ ꯇꯞꯅ ꯇꯞꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯩꯅꯁꯨ ꯏꯃꯥꯟꯅꯕ ꯑꯗꯨꯗ ꯑꯩꯈꯣꯏ ꯁꯤꯗ ꯀꯃꯥꯏꯅ ꯂꯩꯔꯝꯃꯤꯅꯣ? ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅꯁꯨ ꯅꯣꯏ ꯕꯕꯥꯅ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯐꯝꯁꯤ ꯍꯣꯡꯉꯣ ꯍꯥꯏꯔꯛꯄꯗꯒꯤ ꯍꯣꯡꯕꯅꯤ꯫ ꯅꯪꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯃꯟꯗꯕ ꯑꯗꯨꯗ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯨꯔꯦ꯫ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯅꯠꯇ꯭ꯔꯣ ꯍꯪꯉꯛꯏ꯫ ꯑꯩꯅꯁꯨ ꯍꯣꯏ ꯏꯇꯥꯎ, ꯑꯩ ꯀꯔꯤꯃꯠꯇ ꯇꯧꯗ꯭ꯔꯦ꯫ ꯐꯔꯦ ꯅꯣꯏ ꯃꯐꯝꯗꯣ ꯊꯥꯗꯣꯛꯑꯝꯕ, ꯑꯩꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯕ ꯂꯩꯕ ꯉꯝꯃꯔꯣꯏ꯫ ꯑꯩꯒꯤ ꯋꯥꯗꯨꯗ ꯏꯃꯥꯟꯅꯕ ꯑꯗꯨꯅꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯅꯠꯇꯦ, ꯅꯣꯏ ꯕꯕꯥꯅ ꯅꯪꯒꯤ ꯇꯤꯀꯦꯠ ꯀꯛꯈ꯭ꯔꯕꯅꯤ꯫ ꯑꯩꯅꯁꯨ ꯐꯔꯦ ꯏꯇꯥꯎ, ꯑꯩꯁꯨ ꯌꯨꯝꯗ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯒꯦ꯫ ꯁꯤꯗ ꯂꯩꯕꯗ ꯑꯩꯁꯦ ꯈꯤꯇꯪ ꯏꯍꯩ ꯍꯩꯅꯗ꯭ꯔꯦ꯫ ꯑꯗꯨ ꯏꯇꯥꯎ ꯅꯪꯁꯨ ꯊꯣꯛꯈ꯭ꯔꯁꯤꯗꯅ, ꯅꯪ ꯁꯤꯗ ꯂꯩꯍꯧꯈꯤꯒꯦ ꯍꯥꯏꯔꯤꯔꯣ? ꯏꯃꯥꯟꯅꯕ ꯖꯣꯒꯤꯅꯁꯨ ꯏꯇꯥꯎ ꯑꯩꯁꯨ ꯊꯣꯛꯑꯒꯦ, ꯑꯩꯁꯨ ꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯦ, ꯁꯨꯝ ꯇꯟꯁꯤꯜꯂꯛꯑꯦ ꯅꯪꯉꯣꯟꯗ ꯇꯧꯔꯤꯕ ꯃꯇꯧꯁꯤꯡ ꯑꯁꯤꯗ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯑꯩꯈꯣꯏꯁꯦ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯊꯣꯔꯛꯑꯝꯃꯤ꯫ ꯌꯨꯝꯗ ꯊꯣꯔꯛꯑꯒ ꯃꯅꯤꯄꯨꯔꯗ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯊꯤꯗꯨꯅ ꯃꯅꯤꯄꯨꯔꯗ ꯑꯣꯏꯅ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫